Lady, Nani, Hoki the Varina, Tani. Oh, hello. Mayang asigi video sidi Emoinugi nga phabagini yam nungaini yengminase chatpa hore yoraga mucharage kedoba set yore mayam akhoigi pham macha hai tare yore Emoinugi nga khondoini yam budi laitre nga ado lemhauba khara leibado fa doini mayam grass kai ka khara lei ai khar kha mayam sida semisina insang thabagi oidoine thabi su yawe makan khongdrum lusina horen pha loyaga hapchanaba Ai đi cầm lá con thật đấy là. sine sumain khondoine mayam nakanda tawraga mi leraga chaina tawra chatla khondoine thôi lo sakino si kabang chak pambi ngatane mayam si paring deje homda su lei round pala kan yam phajamne pan matamna namakke adasu paring thôi deina kandagi labuk si so khoi gine laudana kaina ma yeng ꯑꯩꯈꯣꯏ ꯈꯣꯟꯃꯤꯟꯅꯒꯗꯕ ꯃꯤꯗꯤ ꯈꯔꯕꯨꯗꯤ ꯋꯥꯠꯂꯤ ꯃꯈꯥꯗ ꯀꯨꯝꯃꯒ ꯐꯖꯅ ꯄꯥꯏꯔ ꯇꯧꯒꯗꯕꯅꯦ ꯑꯗꯣ ꯃꯤꯕꯨꯗꯤ ꯁꯨꯗ꯭ꯔꯤ ꯑꯗꯣ ꯁꯨꯝ ꯍꯥꯟꯅ ꯈꯔ ꯌꯦꯡꯖꯦꯅ ꯁꯨꯝ ꯃꯊꯛꯇꯒꯤ ꯌꯦꯡꯕꯅꯦ ꯏꯟꯖꯦ ꯈꯤꯇꯪꯕꯨꯗꯤ ꯄꯤꯛꯑꯦ ꯑꯗꯣ ꯁꯤꯅ ꯑꯗꯨꯝ ꯐꯥꯔꯅꯤ ꯉꯁꯤꯒꯤꯗꯤ ꯑꯍꯥꯟꯕ ꯇ꯭ꯔꯥꯏꯗ ꯃꯌꯥꯝ ꯁꯤꯒꯩꯁꯦ ꯌꯥꯎꯔꯛꯑꯦ ꯇꯨꯡꯍꯟꯕꯤ ꯃꯆꯥ ꯑꯗꯒꯤ ꯉꯁꯥꯡ ꯈꯔꯁꯨ ꯌꯥꯎꯔꯦ ꯁꯤꯒꯩ ꯂꯩꯔꯦ ꯑꯍꯥꯟꯕꯒꯤ ꯁꯤ ꯐꯥꯕ ꯂꯣꯏꯔꯒ ꯃꯌꯥꯝ ꯈꯣꯏꯗꯣ ꯆꯥꯛ ꯆꯥꯛꯇ꯭ꯔꯤꯅ ꯌꯨꯝꯗ ꯀꯥꯔꯒ ꯆꯥꯔꯨꯕꯅꯦ ꯑꯗꯣ ꯍꯜꯂꯛꯄꯗꯗꯤ ꯉꯥꯖꯥꯎꯈꯩꯁꯦ ꯂꯣꯏ ꯐꯥꯕ ꯂꯣꯏ ꯂꯩꯔꯝꯃꯦ ꯒ꯭ꯔꯥꯁ ꯈꯩꯗꯣꯏꯅꯦ ꯃꯌꯥꯝꯁꯦ ꯑꯗꯣ ꯁꯤ ꯐꯥꯕꯒꯤꯗꯣ ꯅꯝꯅꯤꯡꯕꯅꯦ ꯑꯗꯣ ꯅꯝꯕ ꯐꯪꯍꯧꯗ꯭ꯔꯦ ꯁꯤꯗꯅ ꯇꯨꯡꯍꯟꯕꯤ ꯃꯆꯥ ꯉꯁꯥꯡ ꯌꯥꯎꯔꯛꯄꯈꯩꯗꯣ ꯃꯌꯥꯝꯅ ꯈꯟꯗꯣꯛꯅꯔꯤ Sidi soina na pizza na. Kaino mu yekhrabu dilakani angtang yengasi. Koi ahum kumaga saida makhong Chaitek thram malu laune no. ꯁꯤꯅ ꯏꯀꯣꯟ ꯀꯣꯟꯅ ꯑꯃꯨꯛ ꯈꯣꯜꯂꯒ ꯌꯦꯡꯕꯩꯅꯤ ꯃꯌꯥꯝ wow chongre ꯑꯀꯣꯟꯕ ꯈꯣꯟꯕꯁꯤꯗꯤ ꯑꯆꯧꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯣꯡꯊꯣꯛꯍꯧꯕꯒ ꯂꯤꯠꯍꯧꯕꯒ ꯇꯧꯍꯧꯔꯦ ꯃꯌꯥꯝ ꯏꯟꯖꯦ ꯈꯤꯇꯪ ꯄꯤꯛꯄꯒ ꯃꯆꯥ ꯉꯥꯛꯇ ꯌꯥꯎꯔꯛꯑꯦ ꯇꯨꯡꯍꯟꯕꯤꯒ ꯉꯁꯥꯡꯒ ngasi phaba nga gaise sida leijare achauba gai du di lu da yoksangre
ꯄꯨꯔꯣ ꯑꯆꯥꯕꯤꯒꯤ ꯂꯧꯅꯕ ꯀꯗꯥꯏꯒꯤꯗ ꯄꯤꯊꯣꯛꯅꯒ ꯂꯧꯕꯗꯗꯤ ꯒꯥꯒꯤꯗꯤ ꯆꯥꯝ ꯀꯨꯟ ꯀꯨꯟꯊ꯭ꯔꯥꯗꯅꯦꯅꯦ ꯑꯗꯨꯅꯦ ꯑꯩ ꯏꯅꯝꯕꯗ ꯑꯩ ꯀꯨꯝꯗ ꯆꯠꯄ ꯂꯧꯗꯣꯏꯅꯦ ꯅꯪ ꯉꯥ ꯈꯪꯗ꯭ꯔꯥ ꯅꯣꯏ ꯆꯥꯅꯕ ꯉꯥꯗꯨ ꯄꯨꯔꯛꯑꯣ ꯉꯥ ꯑꯆꯧꯕꯈꯩꯁꯤꯗꯤ ꯌꯨꯝꯒꯤ ꯄꯨꯈ꯭ꯔꯤꯗ ꯑꯣꯏꯅ ꯌꯣꯛꯅꯕ ꯄꯨꯈꯠꯂꯛꯑꯦ ꯌꯥꯝ ꯐꯥꯕꯕꯨꯗꯤ ꯅꯠꯇ꯭ꯔꯦ ꯏꯁꯤꯡ ꯐꯖꯅ ꯁꯤꯠꯂꯒ ꯐꯥꯕ ꯅꯠꯇꯕꯅꯤꯅ ꯍꯌꯦꯡꯗꯤ ꯂꯥꯏ ꯅꯨꯃꯤꯠꯅꯤꯅ ꯉꯥꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯧꯅꯈ꯭ꯔꯅꯤ ꯈꯔ ꯄꯤꯛꯄ ꯌꯥꯎꯕꯈꯩꯗꯨꯗꯤ ꯄꯨꯈ꯭ꯔꯤꯗ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤꯔꯦ ꯇꯨꯡꯍꯟꯕꯤ ꯈꯔ ꯆꯥꯎꯈꯠꯄꯈꯩꯗꯨꯗꯤ ꯃꯤꯅ ꯑꯗꯨꯝ ꯂꯧꯅꯈ꯭ꯔꯦ ꯁꯤꯅ ꯂꯦꯝꯍꯧꯕ ꯈꯔ ꯄꯤꯛꯇꯛ ꯇꯧꯕꯁꯤꯡꯗꯣ ꯌꯨꯝꯗ ꯑꯩꯈꯣꯏ ꯆꯥꯅꯕ ꯑꯗꯨꯝ ꯄꯨꯈꯠꯂꯒ ꯌꯥꯏꯊꯣꯛꯆꯔꯦ ꯉꯁꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯀꯤꯅꯤ ꯃꯌꯥꯝꯁꯤ ꯚꯤꯗꯤꯑꯣꯁꯤꯅ ꯉꯔꯥꯡꯒꯤ ꯉꯥꯁꯤꯡꯗꯣ ꯂꯧꯅꯕꯗ ꯀꯣꯟꯅꯗꯗꯅ ꯈꯔ ꯑꯃꯨꯛ ꯌꯨꯝꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯣꯡꯍꯨꯞ ꯇꯧꯔꯒ ꯐꯥꯔꯤ ꯂꯣꯡꯍꯨꯞ ꯎꯞꯄꯗꯨꯗ ꯐꯥꯏꯅꯦ ꯍꯧꯖꯤꯛꯀꯤ ꯆꯥꯎꯔꯦ ꯐꯖꯅ ꯎꯠꯀꯦ ꯇꯧꯁꯦ ꯌꯥꯗ꯭ꯔꯦ ꯁꯤꯈꯩ ꯐꯥꯔꯦ ꯉꯁꯤ ꯏꯕꯦꯟ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯨ ꯉꯝꯖꯕ ꯂꯩꯖꯕ ꯈꯔ ꯀꯠꯆꯔꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯏꯕꯦꯟ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠꯅ ꯂꯥꯛꯄꯁꯤꯗ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯋꯥꯠꯇ ꯄꯥꯗꯕ ꯅꯥꯗ ꯌꯦꯛꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯑꯃꯁꯨ ꯏꯅꯝꯃ ꯄꯣꯔꯛꯑꯦ ꯑꯗꯨꯒꯤ ꯊꯤꯟꯕ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯍꯜꯂꯛꯑꯦ ꯑꯩꯁꯨ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ